Manipuri wari pambi senena pumnamakpu taramno ukseri ngasi amuk Iran gi fungawari ama amuk miyamda kudol tamjari. Iran gi fungawari asigi mamingna sanagi nongsa hairibasini masi amuk taminarasi. Mamangaida Soraya kaubi Ispan laibaki ningthaugi amata pokchabi masanupi ama lairami. Mahaki masakado asukki matik nungsi aduga mahaki khoiri ba sanamasugi masamaduna lengpak yairami. Kanagumba pakhang amana Sorayabu urubada hekta nungsiba poi. Ningthau masanupi sibu pamjaba mioi kayamarum laklammi. Taugi masung mabuk fattabi fattalausing haibi mahakpu senaribi nupi sina maram ama natraga ama hekta pisinduna karigumba amata yahalamde. Maram aduna ningthau masanupi du luhongdana lairami. Noongmadi ningthau masanupi dubu ngak senaribi nupi duna mahakki lausingdo sang yengnaba tanja ama laklammi. Mahakna ningthauda hairami. Iningthau mioi kayamarum ningthau masanupibu pamjaduna lai taugi masung iningthauna isanupigi-damak sanaba lamba ado khanba ngamloi. Maram aduna asigumba khudong chadaba se karamna kokadage haibagi thaurang amadi leire. Ningthauna ahal oirabi nupidugi pukningda lairiba thaurangdo khangningba poklammi. Mahakna mangonda magi thaurangdo karino haina hanglammi. Nupiduna hairami Aikoina ningthau masanupigi-damak laibak makhada yum ama sarasi amasung yumdugi laikolda chatnanabgi-damak lambeldo siri thak naina semlasi aduga madugi aroibaduda jotki aronba thong ama thamlasi. Hairiba thong ase pukrigi makhada lotuna laigadaba thongni. Numit humnigi manungda ningthau masanupibu thiba phangba nupaduda luhongani. Karigumba humni suba numituda ningthau masanupibu phangba ngamdrabadi makoising ado mangakaktuna angang olhangadabani. Ningthauna hairiba thaurang ado yarammi. Ngak senaribi nupido yamna haraurami amasung magi thaurang ado haunanabagi-damak usuba amasung yum sabasing kaukhalammi. Lainunggi yum ado tha amagi manungda loinaba honarami. Khudingmak sem saba loirabada upai laitrabi ningthau masanupi Sorayana lainunggi yum manungdo yengduna lairami. Numit humnigi manungda ningthau masanupi adubu fangnaba thiba mioi kayamarum laklammi amasung aroiba numituda maithiduna makhoigi makokto pirammi. Mangakakhraba misingi kokki saruna semba awangba yumbi ama fattaba nupidugi lairami. Ispan laibaka lonabada atopa ningthau ama laibak ngaktuna palammi. Mahakki masak matau fajaraba masanupa ahum lairami. Nongma khwaidagi ahal ningthau macha aduna ningthaugi manakta laklammi amasung hairami. Pabung aina ningthau masanupi Sorayabu lotphamdagi phangnaba thigani amasung mahakpu luhongani. Ningthauna adugumba khudong thiba khongsat aduda masanupa ado chattananaba honarami. Mahakna masanupa aduda ningthau masanupidubu kaidongaidasu phangba ngamloi madugi mahutta mahakki punsido arembada kanadana mangani hairami. Adugisu mathakta nangi naha oibagi nungairaba punsido mangadaba pamui. Adubu ningthau masanupa aduna mahakki mapana hairibado ilamde. Asangba khongchatki fizol sel aduna ningthau masanupa aduna Ispan tamna khongsalami. Minaina mahakpu ningthaugi manakta pusilami. Ningthauna naha oiriba ningthau masanupa aduna lauriba phireptuda nungsiba pokladuna hairami. Isanupa nahakki punsida thoklagadawribado khudong thibado amukta munna khanthakho. Aigi isanupi adudi yamna cheksinna lotuna thamkhrabani. Nangna mahakpu numit humnigi manungda phangba ngamdrabadi nahakki nakokto arembada mangani. Aduga makhatana hairami. Nahakna aigi sanupidagi hena phajaba atopa nupisinga luhongbana phagani. Naha oiriba ningthau masanupa adudi mahakna ningkhibado honglamde. Mahakna hairami aihakka aigi laibakta tambado thengnanannaba sem sare
ꯑꯩꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯐꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯤꯡꯈꯤꯕꯗꯨꯗꯤ ꯍꯣꯡꯂꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯤꯕꯗꯣ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯪꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯁꯣꯔꯥꯌꯥꯕꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯍꯥꯛꯄꯨ ꯃꯉꯛ ꯀꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯌꯧꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯍꯥꯠꯈꯤꯕꯒꯤ ꯑꯋꯥꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧꯒꯤ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯨꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯅꯌꯥꯝꯕ ꯑꯗꯨꯁꯨ ꯐꯪꯅꯅꯕ ꯍꯣꯠꯅꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯏꯊꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯅꯍꯥꯛꯁꯨ ꯅꯌꯥꯝꯕꯒꯤ ꯄꯨꯟꯁꯤꯗꯧꯅ ꯀꯔꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯒꯗꯧꯔꯤꯕꯅꯣ?" ꯃꯌꯥꯝꯕꯒꯤ ꯃꯇꯧꯒꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯀꯥꯏꯅ ꯕꯤꯗꯥꯏ ꯂꯧꯗꯨꯅ ꯏꯁꯐꯥꯟꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯣꯔꯥꯌꯥꯒꯤ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯩꯍꯥꯛꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯄꯥꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛꯀꯤ ꯅꯌꯥꯝꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯉꯛ ꯀꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯐꯪꯕ ꯉꯝꯂꯣꯏ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕꯒꯤ ꯃꯔꯥꯏꯕꯛ ꯑꯗꯣ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯗꯅꯕ ꯍꯥꯏꯕ ꯋꯥ ꯑꯗꯣ ꯇꯥꯔꯝꯗꯦ ꯑꯃꯁꯨꯡ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯏꯀꯣꯛ ꯑꯁꯦ ꯀꯛꯊꯠꯍꯟꯈꯤꯕꯗ ꯑꯩꯍꯥꯛ ꯂꯦꯞꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯪꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯏꯊꯤꯔꯝꯃꯤ꯫ ꯑꯋꯥꯡꯕ ꯌꯨꯝꯕꯤꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯣ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯧꯗꯧ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯑꯋꯥꯕꯅ ꯂꯥꯛꯍꯠꯇꯨꯅ ꯍꯦꯟꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯨꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯔꯣꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, "ꯅꯨꯡꯁꯤꯔꯕ ꯄꯥꯕꯨꯡ, ꯑꯩꯍꯥꯛ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯔꯨꯒꯦ ꯑꯃꯁꯨꯡ ꯂꯨꯍꯣꯡꯗꯨꯅ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯤꯡꯊꯧꯗꯣ ꯃꯥꯒꯤ ꯑꯍꯨꯝꯁꯨꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯃꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯅꯤꯡꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯏꯁꯐꯥꯟ ꯊꯝꯅ ꯑꯁꯥꯡꯕ ꯈꯣꯡꯆꯠꯇꯣ ꯆꯠꯅꯅꯕ ꯃꯌꯨꯝ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯂꯝꯕꯦꯜꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯍꯔꯗ ꯂꯩꯕ ꯁꯅꯥ ꯁꯥꯕ ꯑꯃꯒꯤ ꯗꯨꯀꯥꯟꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯅꯥ ꯁꯥꯕ ꯅꯨꯄꯥꯗꯨꯗ ꯁꯅꯥꯒꯤ ꯈꯥꯎ 2 ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯥꯎꯔꯕ ꯅꯣꯡꯁꯥ ꯑꯃ ꯁꯥꯅꯕ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯂꯣꯠꯄ ꯌꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯁꯥꯗꯣ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯁꯥꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯈꯨꯠꯁꯨꯃꯜ ꯑꯣꯏꯅ ꯁꯅꯥ ꯈꯔꯁꯨ ꯄꯤꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯕꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯨꯔꯝꯃꯤ ꯑꯃꯁꯨꯡ ꯃꯇꯝ ꯆꯥꯅ ꯁꯅꯥꯒꯤ ꯅꯣꯡꯁꯥꯗꯣ ꯁꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥ ꯁꯥꯕ ꯑꯗꯨꯅ ꯁꯥꯕ ꯅꯣꯡꯁꯥꯗꯣ ꯀꯣꯅꯨꯡꯗ ꯄꯨꯅꯕ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯄꯤꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯅꯣꯡꯁꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯂꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯈꯨꯗꯣꯜ ꯄꯣꯠ ꯑꯗꯣ ꯄꯨꯅꯅꯕ ꯃꯤ ꯅꯦꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯈꯨꯗꯣꯜ ꯄꯣꯠ ꯑꯃ ꯂꯥꯛꯏ ꯍꯥꯏꯕ ꯇꯥꯕꯗ ꯃꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯊꯥꯈꯤꯅꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯁꯅꯥꯒꯤ ꯅꯣꯡꯁꯥꯗꯣ ꯁꯣꯔꯥꯌꯥꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯃꯅꯨꯡꯒꯤ ꯌꯨꯝꯗꯨꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯖꯔꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯃ ꯐꯪꯕꯗꯨꯗ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯗꯣ ꯃꯥꯒꯤ ꯀꯥꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯁꯥꯗꯨꯒꯤ ꯃꯃꯤꯠꯇꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯐꯖꯕ ꯁꯛꯇꯝꯗꯨꯗ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯑꯁꯥꯕ ꯅꯣꯡꯁꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯝꯅ ꯆꯥꯕ ꯐꯪꯒꯗꯒꯦ? ꯑꯗꯨꯝ ꯑꯣꯏꯅꯃꯛ
ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯇꯦꯕꯜꯗ ꯃꯃꯜ ꯌꯥꯝꯂꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯅ ꯆꯥꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯃꯥꯅ ꯍꯨꯔꯥꯟꯕꯗꯣ ꯐꯥꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯥꯕ ꯅꯣꯡꯁꯥꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃ ꯊꯣꯔꯛꯄꯗꯣ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯑꯔꯦꯝꯕ ꯄꯣꯠꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯣꯡꯁꯥꯗꯨꯗ ꯑꯃꯨꯛ ꯂꯣꯠꯅꯅꯕ ꯆꯪꯂꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯣ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯤꯠꯁꯤꯡꯗꯣ ꯃꯤꯆꯥꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯐꯖꯕꯗꯨꯗ ꯁꯨꯝꯍꯠꯂꯝꯃꯤ꯫ "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯪꯂꯝꯃꯤ꯫ "ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃꯅꯤ," ꯃꯍꯥꯛꯅ ꯈꯨꯝꯂꯝꯃꯤ꯫ "ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤꯗꯨꯁꯨ ꯅꯍꯥꯛꯄꯨ ꯊꯤꯕꯗ ꯃꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯃꯃꯜ ꯑꯣꯏꯅ ꯄꯤꯈ꯭ꯔꯦ꯫ ꯑꯩꯁꯨ ꯅꯪꯕꯨ ꯐꯪꯅꯅꯕ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯦ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤ꯫" ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯜ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯁꯣꯔꯥꯌꯥ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯔꯝꯃꯤ, ꯃꯗꯨꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯅꯣꯡꯁꯥ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯃꯊꯟꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏ ꯄꯨꯡ ꯀꯌꯥꯃꯔꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯑꯃꯁꯨꯡ ꯆꯌꯣꯜ ꯀꯌꯥꯅꯤꯔꯣꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯁꯣꯔꯥꯌꯥꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯅꯅꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯁꯤ, ꯃꯔꯝꯗꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯣꯏ꯫" ꯃꯈꯣꯏꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯣ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯅꯣꯡꯁꯥꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯊꯨꯗꯦꯛꯂꯁꯤ꯫ ꯅꯍꯥꯛꯅ ꯃꯁꯦ ꯁꯦꯝꯖꯤꯟꯅꯅꯕ ꯄꯤꯈ꯭ꯔꯣ, ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯂꯩꯍꯧꯔꯣ꯫" ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯣꯔꯥꯌꯥꯅ ꯃꯥꯒꯤ ꯁꯅꯥꯒꯤ ꯅꯣꯡꯁꯥꯗꯣ ꯅꯤꯡꯊꯧꯗ ꯁꯦꯝꯕ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯅ ꯄꯥꯎ ꯊꯥꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯅꯣꯡꯁꯥꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯇꯦꯛꯄꯗꯣ ꯁꯦꯝꯖꯤꯟꯅꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯁꯥꯗꯣ ꯃꯥꯒꯤ ꯁꯅꯥ ꯁꯥꯐꯝꯗ ꯄꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯅꯣꯡꯁꯥꯗꯣ ꯁꯅꯥ ꯁꯥꯕꯒꯤ ꯗꯨꯀꯥꯟ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯣ ꯅꯣꯡꯁꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯁꯅꯥ ꯁꯥꯕ ꯑꯗꯨꯗ ꯅꯣꯡꯁꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡꯗ ꯊꯥꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯑꯗꯨꯅ ꯑꯇꯦꯛꯄ ꯃꯈꯣꯡ ꯑꯗꯣ ꯁꯦꯝꯖꯤꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯅꯣꯡꯁꯥꯗꯣ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯀꯣꯅꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯃꯁꯨꯡ ꯑꯩꯍꯥꯛꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫" ꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯇꯧꯗꯅꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯁꯣꯔꯥꯌꯥꯕꯨ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯔꯣꯝꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯃꯁꯨꯡ ꯃꯊꯛ ꯃꯈꯥꯗ ꯀꯣꯏꯌꯦꯡ ꯌꯦꯡꯁꯤꯟꯅꯗꯨꯅ ꯊꯤꯁꯤꯟꯅꯔꯝꯃꯤ꯫ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯂꯩꯀꯣꯜꯗ ꯆꯪꯗꯨꯅ ꯊꯤꯅꯅꯕ ꯑꯌꯥꯕ ꯌꯥꯊꯪ ꯂꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤꯗꯨꯅꯗꯤ ꯅꯤꯡꯊꯧꯗ ꯍꯥꯏꯔꯤꯕꯗꯣ ꯌꯥꯗꯅꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯂꯩꯀꯣꯜꯗ ꯆꯪꯗꯨꯅ ꯊꯤꯔꯨꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯩꯀꯣꯜꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨꯗ ꯈꯣꯏꯔꯥꯡꯕ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯃꯨꯛ ꯂꯩꯀꯣꯜꯗꯣ ꯀꯣꯏꯅ ꯌꯦꯡꯂꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯣ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯏꯁꯤꯡꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤꯗꯨꯗ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯣ ꯀꯪꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯑꯋꯥꯡꯕ ꯃꯊꯛ ꯑꯃꯗꯒꯤ ꯇꯧꯔꯤꯕꯗꯣ ꯌꯦꯡꯂꯝꯃꯤ ꯑꯃꯁꯨꯡ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯑꯣꯜꯂꯩ ꯄꯥꯜꯂꯩ ꯇꯧꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯣ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯀꯪꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯣ ꯆꯤꯡꯊꯣꯛꯂꯕꯗ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯊꯣꯡ ꯑꯃ ꯅꯥꯀꯜ ꯑꯃꯗ ꯎꯔꯝꯃꯤ꯫ "ꯊꯣꯡ ꯑꯁꯦ ꯍꯥꯡꯗꯣꯛꯄ ꯌꯥꯒꯗ꯭ꯔꯥ?" ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯁꯤꯒꯤ ꯁꯣ ꯑꯁꯦ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯝꯃꯤ꯫ ꯐꯠꯇꯕꯤ ꯅꯨꯄꯤꯗꯨꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫
ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯨꯗ ꯃꯤꯅꯠ 5ꯗꯪ ꯄꯟꯊꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯂꯩꯅꯨꯡꯒꯤ ꯌꯨꯝ ꯃꯅꯨꯡꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯃꯤꯀꯨꯞꯃꯨꯛꯇ ꯃꯍꯥꯛꯅ ꯁꯣꯔꯥꯌꯥꯕꯨ ꯃꯤꯅꯥꯏꯒꯤ ꯐꯤꯖꯦꯠ ꯁꯦꯠꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯀꯣꯅꯨꯡꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯌꯥꯝꯗꯨꯁꯨ ꯀꯧꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯅ ꯄꯨꯂꯞꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡꯒꯤ ꯀꯥꯡꯕꯨ ꯑꯃ ꯈꯔꯅ ꯐꯖꯕ, ꯈꯔꯅ ꯊꯤꯕ, ꯈꯔꯅ ꯋꯥꯡꯕ ꯑꯃꯁꯨꯡ ꯈꯔꯅ ꯅꯦꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯣ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯅ ꯉꯝꯂꯕꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ..." ꯋꯥꯉꯥꯡ ꯑꯁꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯁꯤꯡꯅꯕ ꯑꯃ ꯄꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯥꯎꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯨꯕꯥꯝ ꯊꯟꯅ ꯁꯅꯥꯒꯤ ꯁꯦꯜ ꯃꯌꯦꯛ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯗꯣ ꯂꯩꯃꯥꯏꯗ ꯆꯥꯏꯈꯥꯏꯔꯝꯃꯤ꯫ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡꯗꯨꯅ ꯁꯦꯜ ꯃꯌꯦꯛꯁꯤꯡ ꯑꯗꯣ ꯂꯥꯛꯅꯔꯝꯃꯤ꯫ ꯇꯧꯕꯒꯤꯃꯁꯨꯡ ꯃꯤꯅꯥꯏ ꯑꯃꯗꯤ ꯂꯦꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯣꯡꯖꯕ ꯑꯗꯣ ꯃꯉꯣꯟꯗꯁꯨ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯄꯨꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯃꯛꯇ ꯑꯥꯁꯤꯔꯕꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯏꯁꯐꯥꯟꯒꯤ ꯅꯤꯡꯊꯧꯅ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯧꯗꯧꯗꯨꯒꯤ ꯇꯝꯊꯤꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥ ꯑꯃ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ, ꯁꯤꯍꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯉꯛ ꯀꯛꯅꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯁꯔꯨ ꯃꯌꯥꯝꯒꯤ ꯑꯋꯥꯡꯕ ꯌꯨꯝꯕꯤ ꯑꯗꯣ ꯃꯄꯨꯡ ꯐꯥꯅꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯀꯣꯛꯀꯤ ꯁꯔꯨ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯔꯨꯗꯨꯅ ꯃꯗꯨꯕꯨ ꯀꯣꯏꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯑꯋꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥꯗꯣ ꯕꯥꯔꯇꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯌꯥ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯁꯣꯔꯥꯌꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤꯔꯝꯃꯤ꯫